German bu Unified Command oina khankhre. Mamang sa English ngani kunga marigi November kunda tungan mo constituents taraga taruk leiriba KNO gi makeri gi lup ashi koki army ki command ma ki makhara thamna blo ki warep ki matungina Major General TS German bu KNO gi Unified Command oina appoint tokri haina lup ashi gi sirol aman hairi Sirol asina makhata da hari pun organization si hena mapangal kan khanana ba yamna kupna khanna ba matungda KNO gi makhada lariba arm group taraga tar usigi commander in chief singna mot amatu oina warep ashi lokione Major General TS German mahakna Hausu Puri be Defense Secretary number 2 KNO asigi mathakta August taraga tarukta Unified Command ki thopurukani haidi Zeribam ki mihata siyena bani haiba mar masin manau phajinkhiba bu yaning bu utuna barak turel da matam kaktana ban kaukre Zeribam ki mihata siyena bani haiba Thanglilan mar masin manau NIA na phakhiba bu yaning bu phungdoktuna barak turel da hi thaubu singi association ngasidagi indefinite ban kaukre loinana NIA na phajinkhiba mi ani misam ngaktani thawong si NIA na Manipur gi asobo Phuruk Meetei da tungshin bani haina ata aphongan hai ngasi Assam amadi Manipur gi lona bada leiriba barak turel da motor boat thawgi hau shinpham pairiba singi association am oiriba barak valley board association thadorki ba sirol amana haidibana National Investigation Agency NIA na Misa motor boat thawduna imung pujariba Assam ki Kasar district ki Moina Tholdi Thanglelan Mar amadi maki manaunupa Lalor sang Mar phagi basing pham yawdo blana maral sisilaga tawkibani Siol asin hai Thanglelan Mar sisters ki leader am oini hingnabigi lanphamda barak tural motor boat thawduna leijabane hingsa tawjaba miyoi nati makoi Masin manau ani phakhiba si Manipur ki asobo Phuruk Meetei da Central Agency na tungshin bani haiba phonare thawong asi bu yaning da bu utuna ngasi August 13 ki barak turel da motor boat thawba leptuna indefinite ban si sanction bani hairi ban manung da thoning da ba thawdok thoklaba di association asina Texas sing puroi maramaduna misam ani asi athuba matam da condition amata yawduna thadrokadabani Meetei gi khuchen thawrang da NIA gumba asobo law enforcement amana bigano haina su sirol sita palakli APSC na law exam da Manipur gi Erang si arambai tengal Meitei leepun na miwe big hak khongau nei haina yorak babu maikei kyadi ki pen da phungduk narakli Assam Public Service Commission APSC na law handak ta pangthoki Agricultural Development Officer ADO exam 2025 ki question da Manipur gi Erang sida khulai paiba arambai thengol Meitei leepun na miwe big hak khongau na bi thabak sathai haina yorak pada maikei kyadi ki pen da phungdorakli Assam ki Chief Minister Himanta Biswa Sharma na hiram asida sengtokna bataksilakli new report singi matungina tha sigi haukiba tarada pangthokiba ADO exam 2025 ki general studies paper 1 gi question number 95 ta Manipur gi Erang sigi matangda asumba khanaba option ohum piki option singa sigi khwaidi akon bada yawriba Manipur gi Erang sida khulai paiba arambai thengol amasum Meitei leepuna miyabi gi hak khongau na bigi maral siri exam sigi wahang asimakna Erang solab istira sigi miyamgi pokning wakal da nungaitaba ma phawale amadi Erang loisindana leiriba sida hena sayena ba masu sarang na tholakpa yai haina maikei dayadigi social media da platform sing da phungdok narakli thawong sima political gi khudong chaw lawa amasum atamna sathabani haina sumiyoi kya na maral sirakli Public Service Exam ki question da sensitive oiba status ki issue yahon bahayasi maram zati haidi hiram asida Assam Public Service Commission APSC amasum Assam lenga na lal hena sengdokpa loinana question adu satna handana bustakshilakli hariba question adu da Manipur gi Erang asida maru oina Meitei amasum koki jog sing yawi amadi High Court ki order aman Erang asigi horakpam oi hena spali Asaba nungmai pairaga sel amadi mobile mulamani haba miyo ani phare asaba nungmai pairaga lambi da lakpa amadi marak nakpa miyo singdagi namduna ken khanganbagi thabak sataduna sel amadi mobile phone munbagi thabak satharamani haina miyo ani ngar numidang kunja singna pharaba matuna police to kusinakri haidi hariba thawdo si Imphal East District yari pok top area da thokibani adomenama pharaba miyo ani dugi sapsaba masak mami haujuk phawi oina khangmamdri thawdo dugi matangna social media ra thagalakpagi miyamna paksana khangna bagai bidu oiri pauksi esina thajabya maphamdagi phangba paugi matunadi pharaba miyo ani dugi manungda amadi Manipur police ki personal oramba yai haina thajnari Angang sing thabak suwan lamba thingnaba Imphal East drive satakri sai noriba angang sing thabak suwan ba thingduna mai masing tamanabagi panamda Imphal East district manungda leiba dukan hotel amadi atai workplace ta angang thabak suba yawbra haiba thidopigi khongjang sanction bakre
World Day Against Child Labor ka mari lainana Pan India Rescue and Rehabilitation Campaign 3.0 ki manungsana drive asi tha asigi kunthra phawa sangsingani Imphal East ki additional ASP office ki hawdokhiba campaign drive asigi manungsana Imphal East ki hata da leiba hotel amadi workshop na singba mafam singna sahi shutriba angangbu thabak suwan ba thingna bagi drive sa thabauki District Task Force Imphal East na District Child Protection Unit anina sinduna Progress is clear but there are more to do. Let us speed up effort haiba World Day Against Child Labor 2025 theme the campaign adu satakibani campaign asiga madi lainal District Child Protection Officer K Anitana campaign asi Imphal East District ki Sombung Porompat Kairau Bitra amadi Hengang Block satakani hotel dukan amadi workshop na singmara sahi sudriba angang thabak surama thingnarabadi lokhalaga child welfare committee da pukatuna mai masing tamana na thawrang as pekhat panaki campaign hawdokpagi thawram aduda mari lainaba police ki officials sing ZEO Imphal East amasum District Child Protection Unit Imphal East ki officials sing saruk yakhi lakliba September phawbagi manungna National Game Village ki lambi semjinrabadi khongjang changsilagani Langol Zone 4 dagi Zone 1 takiba National Game Village ki lambi asi quality maintain tawdabana maram moiraga lambi asi loina kairi maram adun lakliba September thagi ani suba sayol phawbagi manung lambi asi lengana semjindrabadi akan makhongjang changsilagani hari wapam asi ngasi Joint Coordinating Committee JCC 91 Meitei Langol gi President S Devenanda mangana phungdokibani magna makha taraduna Langol Zone 4 dagi Zone 1 takiba lambi meke sungi yamna maru oiba lambi ni lambi amane lambi asigi matana Joint Coordinating Committee 91 Meitei Langol ga punna satminari ba Zone 1 Zone 2 Zone 3 gi maira paibi sing punsi laikai maira paibi punsi lok maira paibi punsi laikai welfare club Zone 2 gi UCYC Club amadi lambi asida service tawriba auto rickshaw union gi mihut singa puna phaminaduna yamna kupna khana nainaraba tungna tha ani hungi mamangda thakibada ngairiba Langol Zone 4 dagi Zone 1 takiba National Game Village ki lambi asi quality maintain tawkhidabana maram oiraga haujik nongju tha matam asida lambi asi drainage matik sana leitabana lambi mathakta ising sensindura maset kairaktuna concrete sing leiringe mathakta amu hairiba lambi asida heavy vehicle sing toina satok sin tawbana lambi asi phibam yamna soksile miyamna satok sin tawbada khudong saraba kya mayunari heavy vehicle satki hairaba su singyarong gi lambi doina satpiu miyamna thengnariba lambi gi khudong sadaba si mari lenaba PR lenga ki department na athuda miyeng sangadabani loinana September thagi ani suba sayol phawgi manungda sejinadrabadi JCC amadi masiga satminariba lupsingna lenga ki mathakta akan bakhongjang changsilagani Zone 1 dagi takiba Manipur gi amata ngairaba Central Agricultural University amadi Manipur Zoological Garden gi lambi asisu aduki matik phatre Kongkutana pukri kom onduna saunu hanjinduna leiri maramaduna Manipur gi PR lengan athuri yingsinduna semjin biu haina magna makhatana lenga ki puning singsinki paite na cookie gi thong pen da bapong tokre mangjong nuna paite kangbu sing de khanga lamba amasum ayaba mata logo tawduna KSO Delhi and NCR amasum walking cookie CSO Southern Hills na harana paite Pawanda masi makhoi gi letter het haptanu sijinabagi thawong si apex paite trap akan momong yaning de hari apex paite trap ki mekeri gi makhata na hairibna sai sigi March taraga manga su champurda koki group singna zomi gi flag lakthok lambaga amadi leindana koki amasum zomi trap ki mark khana sai nabagi thawdok kya thokrabani haina phongdorakli truck bus thomjana nipan sire taramatu sokri Madhya Pradesh ki Sibapuri district ta ngarang minibus amaga apikpa truck amaga thomjanabada miyoi mari sikre amasum atopa taramathuna sokre haina police na phongdokre police officer amana PTI ra phongdokpagi matungna thawdo ngarang ayupung mangarum tabada Sibapuri district headquarter digi kilometer 30 rom lapna leiba Subia area da national highway nifugutruk thokhiban hari tendana sunu myamna thamjage du hausko ni myam paus matang solution jarage makhata bana wapden amina